ꯑꯩꯈꯣꯏ ꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯣꯛꯄꯒꯤ ꯉꯥꯏ ꯂꯩꯔꯦ ꯊꯥꯕꯜꯒꯤ ꯁꯦꯝ ꯁꯥꯕ ꯍꯣꯔꯦꯟ ꯆꯣꯡꯗꯣꯏꯅꯤ ꯊꯥꯕꯜ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯠꯂꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯈꯔ ꯆꯠꯈꯠꯈ꯭ꯔꯦ ꯊꯥꯕꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯁꯤꯒ ꯂꯩꯔꯦ ꯁꯣꯔꯣꯛꯅ ꯁꯣꯝꯗ ꯂꯩꯔꯦꯕ ꯅꯨꯄꯤ ꯁꯥꯏꯟ ꯊꯥꯗꯕꯁꯤꯡ ꯁꯥꯏꯟ ꯑꯃ ꯊꯥꯖꯜꯂꯨ ꯍꯥꯏꯕꯅꯤ ꯅꯪ ꯀꯔꯤ ꯄꯦꯄꯔ ꯃꯇꯦꯛ ꯏꯕ ꯀꯅꯥ ꯅꯠꯇꯦ ꯂꯥ ꯊꯥꯎ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯑꯦꯕꯀꯣ ꯑꯣꯟꯊꯣꯔꯛꯀꯅꯨ ꯁꯛ ꯎꯖꯥꯗꯅꯤꯅ ꯁꯤꯒ ꯑꯍꯥꯟꯕꯗ ꯆꯪꯉꯛꯑꯦ ꯑꯍꯨꯝꯅꯦꯕ ꯈꯣꯏꯔꯝꯗꯣꯏꯁꯦ ꯄꯥꯟꯊꯣꯏꯕꯤꯗ ꯑꯃꯒ ꯁꯤꯁꯨ ꯄꯥꯟꯊꯣꯏꯕꯤꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯍꯥꯗꯦꯕꯇ ꯑꯃꯒ ꯈꯣꯏꯔꯝꯗꯣꯏꯅꯦꯕ ꯂꯥꯏꯕꯨꯕꯣꯛꯅ ꯐꯅꯕ ꯈꯣꯏꯔꯝꯈ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯨꯛ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔꯗꯅꯤ ꯃꯣꯏ ꯀꯟꯅ ꯍꯩꯔꯨꯛ ꯆꯥꯃꯤ ꯆꯦ ꯃꯩꯈꯦꯠꯁꯦ ꯅꯠꯇꯦ ꯑꯃꯗꯨꯅ ꯅꯠꯇꯦ ꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯑꯅꯤꯗꯣ ꯁꯣꯝ ꯐꯩꯗꯣꯛꯑꯕ ꯑꯗꯣ ꯁꯣꯝ ꯂꯥꯗꯣ ꯐꯩꯗꯣꯛꯑꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 10ꯗꯨꯁꯨ ꯍꯥꯞꯄꯣ ꯂꯨꯄꯥ 10ꯗꯨꯁꯨ ꯄꯤꯔꯛꯑꯣ ꯀꯩꯅꯣꯝꯗ ꯇꯥꯔꯤ ꯁꯤ ꯏꯁꯥꯅ ꯇꯧꯕꯗ ꯀꯩꯝ ꯀꯥꯏꯗꯦ ꯃꯤꯒꯤꯗꯤ ꯆꯝꯕ ꯐꯠꯇꯦ ꯍꯥꯏꯅ ꯃꯤꯒꯤ ꯑꯆꯝꯕꯗꯣ ꯅꯪ ꯂꯣꯏ ꯆꯝꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯀꯅꯥꯗ ꯄꯤꯔꯝꯗꯣꯏꯅꯣ ꯑꯗꯨꯝ ꯁꯥꯏꯠꯇ ꯊꯝꯃꯁꯨ ꯀꯣꯟꯅ ꯀꯠꯆꯅꯤꯅꯦ ꯃꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯜꯂꯛꯑꯦ ꯑꯗꯣ ꯁꯣꯔꯣꯛꯇ ꯂꯩꯔꯤꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯕꯜꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯒꯠꯂꯦ ꯌꯦꯡꯉꯣ ꯗꯨꯀꯥꯟꯅ ꯃꯔꯣꯟ ꯑꯃ ꯗꯨꯀꯥꯟ ꯍꯦꯟꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤꯗ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗꯣ ꯑꯗꯨꯒ ꯁꯤꯒ ꯒ꯭ꯔꯥꯎꯟꯗꯣ ꯂꯩꯔꯦ ꯃꯣꯏ ꯆꯦꯅꯞꯄ ꯍꯧꯔꯦ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯅꯞꯄ ꯑꯝꯇ ꯂꯣꯏꯗ꯭ꯔꯤ ꯆꯦ ꯅꯞꯄꯤ ꯌꯥꯝ ꯀꯟꯅ ꯅꯞꯄꯤ ꯃꯔꯛ ꯆꯦꯅ ꯄꯔꯣꯏ ꯑꯅꯤꯔꯛ ꯍꯜꯂꯔꯣꯏ ꯆꯦ ꯂꯩꯇꯦ ꯃꯌꯥꯝ ꯆꯦ ꯅꯞꯇꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ
สิ่งที่เราทำให้สิ่งที่อะไรมาก็ทำอ่ะเราที่ใจ Wow, dah beli pasal apa dah? Wow, wah gitu, wah gitu, itu loh wah gitu, Tali mau, Ben kamu, naik ya, anak sing kawan kamu ni naik ya. Lendo pilot ben kamu. Meyam drone tu segala ini ya. Teman-teman sana dari Meyam mana? Nuh, kamu mau terusnya? Meyam sekali, tak cuma sekali. Good, thank you. Halo. Ben Bati siapa yang ngaiนั่นเองนะAhanba sing yang ni tu. Apa coba, udah deh, udah coba coba deh pak. Atau apa nak welcome tu jam ni? Aja, mungkin terasa tu pun sahaja kadang apa yang jangan nong aja. Dan ayah Ahanba masih, kadang masih, Ahanba masih, Ahanba sing kaya cara ke, respect kan.
Ma'am, ay ito ko da video lo bukas ngam dere.